Ai, yo. Noi Pali apa kata pazana. tahu tu ingin tahu nanti ne. Nin tahu ni. Cingat padan nasit kade ne. Ha bani. Say. Baru menjawab tu orang deh pero. Lom na se phajana phajari he. Siki kuli wa ho ba sing se loina kwa khu yang khungai. Ho ba sing gi loina pum me ba ko. Hi mayam ngasi se khoi gi hingon jeng minasi aduga khoi hingon da nong chu khra matung da ko oheu ba phibam do adu do mayam da jeng halakke kai kai pot thaba kam kari pan ba adu do jeng halakke ko mayam je khoi sika chatlasi aduga khoi hingon jeng rasi nong chu raga matung da horak ba poni ko habdi khara siraga khara le hoba aduga khara sigi baduna amko kaino to ni hawai maru do thari ne ba do khoi gi hingon gi lambi ni se khoi si khoi khopam bina ta ne ba ko khopam bina ta thare do hojik nongju pantha loi ra bani na si khong je amuk seng dok tro bani ba ko nongju pantha ori ngai tati khong se napi na ta ho bani na hojik khara nahan wai khara seng dok ki ba ko du si leire nongju bani na kwa gi makhong do su sang ba ya de abadi kang heng yam ta tongi ba uduna ado khoi ji hingol jawras ga hingminarasi ko khoi gi hingon se do khoi ji hingol jawre to jeng asi hingon se haudoi se phadigom ga tilo mana ga dehan hausi ko kaino se oh ai khang de ne oh sina tomato pambi ni se jongo khamin chen bi pambi se ko sigi pali siga oina thare ba sisu jamwa na akhoi gi nong chu khraga phajana bu udri loi mau thokre khamai to hongde nong chudringai gi si nong chudringai mang tha ya nong chudringai gi mamang da tha gi ba khamin sin bi ni yo khok tam ni chawre alei bra na dra isa gi jum gi ohun bra o isa gi jum gi cha ba khamin sin bi gi maru do hullaga kano to bani ba thari mi ko ado isa gi hun bana di phai bazar da leib do ayam bana pik pi macha kwa marum tang chaw bi do adu oino tawi duga siga mok akai ba kai tu kai kar sina ana kano tharam bai ne ba Cara dua cara tahu ni. oh siga cara to be se kano tharam dai nang na lo mana su Kau yang tu cara dia untuk tu. oh siga lo mana aduga siga leire kaino kai pambino se marian pambi siga leire adu jam su phagala mesi aduga siga ko sena magi nushi raba kano sina kari jot macha sina kanom di tha do tauraga thabi tha do kai thabi no asang bi ron traga matum thabi do khira ro sang bi thabi tha dori adoga sika jungi ba kano sina ko wa se phajane halakke si mairian mari ka hala ko khoi sena sika mairian mari se simaina thak siga magi segai ka halaga kano to doba mairian se janthara palak ko matam da siga oine he ni hai dakti mairian se makhala chala loroi hai ba ko hoji magi thabi khutha semta yengmina si duga somdana leire hawai sang jengang je le kaino di nong phangi baduna tawra khangde se mana sing ang je le handa hingon se kamai to do ba khangde kaino di nong chu chen gi basina ko amang ta jam thina tholi ba adu mamangi nong chu hi ba gi video su mate ka hapchara ke mem ko mem nong chu gi na mangi ba mem do adu mate ka hapchara ke adu ai hojik siga leire phadigom si ko nong chu dinga ko na hun mane ba hullaga nong chu matam da khoina rang na khandalaga thamho ba ma hingdi hing hore ado keno mi taw tawri khogi maka phatta ba natra phadigom se maho maka phajada ba oire nong tan da wira sikang na hira kano mi oire aduga sika leire tilho mana tilho se phajana phajari he adu lai thadri ba tilho mana se ko koinu ne lai thadra mar koinu ne thadri nang da tilho mana se yong phajitra lai thara kanda otonga kanji ga chaba chati hawani tilho masadi chaba ngamde ado mana di yam taningi haine tharabo dum to taw leigre tharo he chuni thabi maru asang jam pandori he thabi amuk to loche chelabo hangam de sing chai chelo dum chubai churak traba nong se thabi thalo hare aduga jijing minara se adu ki khoi ki ngon se siga leira santhi se kanga ga khoma khong ga hap payo mare duga no mamang ga thaki ba sing ko do yo si loina kari
ꯑꯣ ꯍꯪꯒꯥꯝ ꯍꯥꯏꯔꯣ ꯁꯤ ꯂꯣꯏ ꯀꯪꯉꯤ ꯁꯤꯁꯦ ꯂꯣꯏꯅ ꯀꯪꯉꯦ ꯃꯔꯛ ꯃꯔꯛꯇ ꯂꯣꯏꯅ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯃꯄꯥꯟꯗꯤ ꯁꯥꯔꯦ ꯁꯤꯁꯦ ꯃꯄꯥꯟ ꯁꯥꯒꯠꯂꯦ ꯑꯗꯨ ꯀꯪꯗꯤ ꯇꯧꯔꯤꯔ ꯈꯪꯗꯦ ꯃꯅꯥꯁꯦ ꯉꯥꯡꯁꯜꯂꯦ ꯍꯋꯥꯏꯁꯦ ꯉꯥꯡꯁꯜꯂꯛꯄ ꯌꯥꯎꯏꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯁꯦ ꯅꯣꯡ ꯃꯃꯥꯡꯒꯤꯁꯤꯅ ꯐꯧꯔꯦ ꯅꯠꯇ꯭ꯔꯥ ꯁꯤꯗꯤ ꯃꯄꯥꯟꯗꯤ ꯁꯥꯔꯦ ꯑꯗꯣ ꯑꯋꯣꯏꯕꯁꯨ ꯌꯥꯎꯔꯦ ꯍꯋꯥꯏ ꯑꯋꯣꯏꯕꯁꯨ ꯁꯤꯅ ꯈꯣꯂꯥꯅꯤ ꯐꯧꯅꯕ ꯍꯋꯥꯏ ꯃꯔꯨ ꯂꯣꯛꯑꯒ ꯐꯧꯅꯕ ꯑꯗꯨꯒ ꯈꯣꯂꯥꯁꯤꯒ ꯂꯩꯔꯦ ꯍꯩꯅꯥ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯂꯩꯔꯦꯀꯣ ꯁꯤ ꯍꯩꯅꯥ ꯄꯥꯝꯕꯤꯁꯦ ꯃꯇꯣꯝꯇ ꯃꯔꯨ ꯇꯥꯔ ꯍꯧꯔꯛꯄꯅꯤ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯁꯣꯝ ꯁꯥꯏꯗꯇ ꯂꯩꯔꯦ ꯀꯩꯅꯣꯀꯣ ꯑꯂꯨꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯂꯨꯁꯤꯡꯁꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯪꯗꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯅꯣꯡ ꯆꯨꯔꯨꯕꯁꯤꯅ ꯄꯣꯠꯁꯤꯡꯁꯦ ꯏꯑꯣꯏ ꯑꯣꯏꯗꯦꯕ ꯁꯦ ꯄꯣꯠꯁꯦ ꯉꯥꯡꯉꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯣꯏꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯩꯈꯣꯏꯒꯤ ꯃꯀꯥ ꯐꯅ ꯒꯦꯒꯦ ꯂꯧꯗꯦꯕ ꯑꯗꯣ ꯑꯁꯤꯅ ꯍꯦꯟꯅ ꯈꯔ ꯐꯔꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯤ ꯁꯤ ꯄꯥꯛꯇ꯭ꯔ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇꯅꯦꯕꯀꯣ ꯍꯤꯡꯒꯣꯜꯗꯤ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯀꯌꯥꯝ ꯂꯧꯛꯇꯣꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯑꯂꯨ ꯄꯥꯝꯕꯤ ꯀꯔꯤ ꯑꯂꯨꯅꯣ ꯁꯦ ꯃꯆꯥꯗꯨꯔ ꯑꯆꯧꯕꯗꯨꯔ ꯁꯤꯅ ꯑꯆꯧꯕꯤ ꯕꯤꯂꯥꯇꯤ ꯑꯂꯨꯅꯤ ꯁꯦ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯁꯤ ꯂꯩꯔꯦ ꯍꯤꯡꯒꯣꯜ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯍꯤꯡꯒꯣꯜꯁꯦꯀꯣ ꯅꯣꯡ ꯆꯨꯕꯗꯨꯅꯅꯦ ꯂꯣꯏꯅ ꯐꯒꯗꯕ ꯄꯣꯠꯁꯨ ꯐꯧꯗ꯭ꯔꯕ ꯑꯗꯨꯒ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤꯕꯀꯣ ꯅꯣꯡ ꯆꯨꯈꯤꯕꯗꯨꯅ ꯑꯗꯨꯅ ꯍꯟꯗꯛ ꯍꯤꯡꯒꯣꯜꯁꯦ ꯃꯑꯣꯡ ꯆꯥꯗꯦ ꯑꯗꯨꯒ ꯍꯪꯒꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯃꯑꯣꯡ ꯆꯥꯗꯕꯒ ꯑꯗꯒꯤ ꯅꯣꯡ ꯆꯨꯁꯟꯈꯤꯕꯒ ꯍꯥꯟꯅ ꯊꯥꯈꯤꯕ ꯍꯪꯒꯥꯝꯗꯤ ꯀꯩꯅꯣ ꯇꯧꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯍꯪꯒꯥꯝꯁꯦ ꯐꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯏ ꯂꯩꯔꯒ ꯆꯥꯏ ꯑꯗꯨꯒ ꯃꯤꯅ ꯄꯤꯖꯔꯛꯄ ꯈꯣꯠꯆꯔꯛꯄ ꯑꯃ ꯁꯨꯝ ꯆꯥꯏ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅ ꯍꯪꯒꯥꯝ ꯆꯥꯕ ꯐꯪꯗ꯭ꯔꯦꯕ ꯆꯧꯁꯤ ꯑꯩꯈꯣꯏ ꯆꯦ ꯇꯧꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯍꯪꯒꯥꯝꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯍꯟꯗꯛꯀꯤ 2023ꯒꯤ ꯍꯪꯒꯥꯝ 23 and 24 ꯑꯅꯤꯒꯤꯅꯤꯀꯣ ꯑꯁꯤꯅ ꯍꯌꯦꯡ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯐꯥꯎ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯪꯒꯥꯝꯁꯤꯁꯨ ꯁꯤꯀꯪꯅꯔꯅ ꯑꯩꯈꯣꯏꯒꯤ ꯇꯤꯟ ꯆꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦ ꯐꯔꯛꯇꯣꯏꯔꯣ ꯑꯗꯨꯒ ꯑꯁꯣꯝꯗ ꯂꯩꯔꯦ ꯀꯩꯅꯣ ꯍꯥꯞꯄꯤꯁꯤꯅ ꯆꯩ ꯍꯥꯞꯄꯤꯁꯤꯅ ꯃꯔꯤ ꯆꯠꯄꯤ ꯊꯥꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣই ꯍꯧꯖꯤꯛ ꯍꯤꯡꯒꯣꯜꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒꯦ ꯍꯤꯡꯒꯣꯜꯗꯁꯨ ꯇꯨꯔꯦꯟꯗꯁꯨ ꯂꯩꯌꯦꯕꯀꯣ ꯇꯨꯔꯦꯟꯗꯁꯨ ꯌꯦꯡꯍꯜꯂꯒꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯦ ꯍꯪꯒꯥꯝ ꯍꯦꯛꯄ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤक ꯇꯨꯔꯦꯟꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯇꯨꯔꯦꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯄꯣꯠꯇꯤ ꯃꯌꯥꯝ ꯊꯥꯏꯕ ꯇꯨꯔꯦꯟꯗ ꯀꯩꯅꯣ ꯊꯥꯏꯁꯦ ꯇꯨꯔꯦꯟꯗ ꯀꯩꯅꯣ ꯀꯌꯥ ꯊꯥꯏꯅꯣ ꯀꯥꯊꯤꯗ 10 ꯀꯦꯖꯤ 10 ꯀꯩꯅꯣꯗ ꯇꯨꯔꯦꯟꯗꯀꯣ ꯍꯋꯥꯏ ꯀꯦꯖꯤ 10 ꯈꯛ ꯊꯥꯕꯅꯦꯕ ꯑꯗꯣ ꯀꯦꯖꯤ 10 ꯑꯗꯨꯒ ꯀꯦꯖꯤ 2 ꯃꯨꯛ ꯂꯩꯍꯧꯒꯗ꯭ꯔꯥ 3 ꯃꯨꯛ ꯀꯦꯖꯤ 2 3 ꯃꯨꯛ ꯂꯩꯔꯝꯒꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯣꯡ ꯆꯨꯈꯤꯕꯗꯨꯅꯅꯦ ꯈꯥꯏꯕꯣꯛ ꯍꯦꯟꯅ ꯂꯨꯞꯈ꯭ꯔꯦꯕꯀꯣ ꯈꯥꯏꯕꯣꯛ ꯍꯦꯟꯅ ꯂꯣꯏꯅ ꯏꯁꯤꯡꯅ ꯄꯨꯈ꯭ꯔꯦ ꯇꯨꯔꯦꯟꯒꯤ ꯏꯁꯤꯡꯅ ꯑꯗꯨꯗꯣ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨꯁꯨ ꯃꯑꯣꯡ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯀꯩꯅꯣ ꯈꯪꯗꯦ ꯍꯟꯗꯛꯀꯤ ꯅꯣꯡꯁꯤꯅꯅꯦꯀꯣ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯃꯑꯣꯡꯗꯤ ꯑꯃꯠꯇ ꯏꯆꯥ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯍꯋꯥꯏꯒꯤ ꯃꯔꯨꯗꯣ ꯈꯔ ꯄꯥꯟꯅ ꯅꯍꯥꯟ ꯑꯩꯈꯣꯏ ꯗꯤꯟ ꯐꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯂꯥꯏ ꯊꯥꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯂꯥꯏ ꯊꯥꯈ꯭ꯔꯁꯨ ꯐꯖꯅꯗꯤ ꯃꯔꯨꯝ ꯆꯪꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯨꯔꯦꯟꯗ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯀꯌꯥꯝ ꯍꯋꯥꯏꯗꯣ ꯐꯕ ꯑꯗꯣ ꯃꯃꯥꯡꯒꯤ ꯏꯁꯤꯡ ꯆꯥꯎꯕꯒꯤ ꯃꯇꯦꯛ ꯚꯤꯗꯤꯑꯣ ꯀꯣ ꯑꯩ ꯃꯔꯛꯇ ꯍꯥꯞꯆꯔꯛꯀꯦ ꯀꯩꯅꯣꯗꯤ ꯅꯍꯥꯟ ꯅꯣꯡ ꯆꯨꯕꯗ ꯃꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯣꯡ ꯆꯨꯕꯗ ꯂꯣꯏꯅ ꯁꯤꯔꯨꯔ ꯑꯃꯨꯛ ꯅꯧꯅ ꯊꯥꯕ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯍꯤꯡꯍꯧꯕꯁꯤꯡꯗꯨ ꯍꯤꯡꯍꯧꯔꯦ ꯑꯗꯨꯒ ꯃꯔꯛꯇ ꯁꯤꯈꯤꯕꯁꯤꯡꯗꯨꯅ ꯑꯗꯨꯝ ꯃꯔꯛꯇ ꯍꯥꯞꯆꯜꯂꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯣꯡ ꯆꯨꯔꯛꯇꯦ ꯇꯧꯔꯤꯁꯤꯅꯤ ꯁꯤꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯁꯤ ꯄꯣꯠ ꯄꯨꯝꯅꯃꯛ ꯊꯥꯔꯕꯅꯦꯕꯀꯣ ꯁꯤ ꯀꯣꯂꯤꯋꯥꯏꯀ ꯂꯣꯏꯅ ꯍꯧꯔꯦ ꯑꯗꯣ ꯀꯣꯂꯤꯋꯥꯏ ꯍꯧꯔꯁꯨ ꯑꯃꯨꯛ ꯅꯣꯡ ꯆꯨꯁꯜꯂꯕꯅꯤꯅ ꯂꯣꯏꯅ ꯂꯨꯞꯁꯟꯅ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯁꯨꯔꯗꯤ ꯃꯥ ꯄꯨꯝꯒꯗꯕ ꯃꯑꯣꯡ ꯃꯥꯜꯂꯤ ꯌꯥꯝ ꯋꯥꯅ ꯊꯥꯅꯈ꯭ꯔꯤꯅꯤꯀꯣ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯗꯣ ꯁꯣꯝꯗꯁꯨ ꯂꯣꯏꯅ ꯍꯤꯡꯒꯣꯜꯁꯦ ꯂꯣꯏꯅꯊꯥꯔꯒ ꯂꯣꯏꯅ ꯂꯨꯞꯁꯟꯅꯀꯣ ꯍꯧꯕ ꯉꯝꯍꯧꯗꯅ ꯉꯁꯤ ꯃꯌꯥꯝ ꯂꯨꯞꯄꯦ ꯌꯦꯡꯉꯣ ꯑꯁꯤꯁꯦ ꯄꯥꯛꯁꯛ ꯀꯪꯒꯗꯕ ꯃꯑꯣꯡꯗꯤ ꯃꯥꯟꯗꯦ ꯌꯦꯡꯉꯣ ꯈꯤꯇꯪ ꯍꯧꯔꯒ ꯂꯣꯏ ꯂꯨꯞꯁꯟꯅ ꯇꯦꯛꯄꯁꯨ ꯌꯥꯎꯔꯦꯕꯀꯣ ꯁꯤꯒꯤ ꯀꯣꯂꯤꯋꯥꯏ ꯍꯧꯕꯁꯤꯡꯁꯦ ꯂꯣꯏꯅ ꯀ꯭ꯋꯥꯛꯁꯨ ꯌꯥꯝ ꯈꯣꯡꯉꯛꯏ ꯍꯧꯕꯁꯤꯡꯁꯦ ꯂꯣꯏꯅ ꯄꯨꯝꯃꯦꯕꯀꯣ ꯁꯦ ꯖꯒꯥꯗꯨꯅ ꯅꯝꯃꯦ ꯁꯤꯁꯨꯀꯣ ꯁꯤ ꯅꯍꯥꯟ ꯁꯤꯒꯤꯁꯨ ꯚꯤꯗꯤꯑꯣ ꯃꯆꯦꯛ ꯍꯥꯞꯄꯒꯦ ꯁꯤꯁꯦ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯊꯥꯕ ꯂꯣꯏꯔꯒ ꯏꯁꯤꯡꯁꯦ ꯂꯣꯏ ꯂꯨꯞꯁꯟꯈ꯭ꯔꯕꯅꯦꯕ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯅꯣꯡ ꯆꯨꯕ ꯂꯣꯏꯔ ꯊꯥꯕ ꯍꯋꯥꯏꯅꯦꯕꯀꯣ ꯑꯗꯣ ꯃꯥ ꯁꯤꯁꯨ
ꯊꯥꯕ ꯍꯧꯔꯛꯑꯁꯨꯀꯣ ꯁꯤ ꯍꯋꯥꯏꯁꯤꯁꯨ ꯏꯐꯠ ꯐꯕ ꯎꯗꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯣꯏꯒꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯔꯦꯟꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏꯁꯦ ꯃꯥꯡ ꯆꯠꯈ꯭ꯔꯦ ꯇꯨꯔꯦꯟꯒꯤ ꯍꯋꯥꯏꯁꯤꯗꯤꯀꯣ ꯑꯩꯁꯨ ꯊꯥꯕ ꯌꯥꯍꯧꯋꯦꯕ ꯑꯗꯣ ꯊꯥꯕ ꯃꯇꯝꯗꯣ ꯌꯥꯝ ꯋꯥꯅ ꯊꯥꯈꯤꯕꯅꯦꯕꯀꯣ ꯋꯥꯅ ꯊꯥꯈꯤꯕ ꯀꯩ ꯍꯥꯏꯅꯤ ꯏꯁꯣꯔꯅ ꯇꯧꯔꯕꯅꯤ나 ꯀꯩꯝ ꯎꯄꯥꯏ ꯂꯩꯇꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯑꯗꯣ ꯇꯨꯔꯦꯟꯁꯦ ꯌꯦꯡꯉꯁꯤ ꯍꯥꯏꯕꯗꯤ ꯅꯣꯛꯅꯤꯡꯉꯦꯕ ꯊꯥꯈꯤꯕꯗ ꯋꯥꯈꯤꯕ ꯃꯌꯥꯝꯗꯨꯒ ꯑꯗꯒꯤ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯃꯌꯥꯝꯗꯨꯒꯀꯣ ꯌꯥꯝ ꯁꯥꯊꯤꯅ ꯃꯥꯡꯉꯦ ꯌꯦꯡꯉꯣ ꯁꯤꯅ ꯇꯨꯔꯦꯟꯒꯤꯅꯤ ꯃꯔꯨꯝ ꯆꯪꯉꯕꯣ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯣꯏꯒꯤꯅꯦꯕꯀꯣ ꯇꯨꯔꯦꯟꯁꯤꯁꯨ ꯌꯥꯝ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜ ꯎꯔꯔꯦ ꯁꯤꯗ ꯂꯩꯔꯦ ꯃꯣꯏꯁꯤꯅꯕꯨ ꯌꯥꯝ ꯆꯪꯕ꯭ꯔꯥ ꯃꯍꯥꯟ ꯊꯥꯈꯤꯗꯨꯗꯤ ꯃꯍꯥꯟ ꯊꯥꯈ꯭ꯔꯕꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯇꯨꯔꯦꯟꯒꯤꯁꯦ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯤ ꯇꯨꯔꯦꯟꯗ ꯌꯥꯝ ꯍꯤꯡꯒꯣꯜ ꯎꯅꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯇꯨꯔꯦꯟꯁꯦ ꯑꯍꯥꯟꯕ ꯆꯥꯕꯒꯤꯀꯣ ꯇꯨꯔꯦꯟꯗ ꯌꯥꯝ ꯎꯅꯔꯦꯕ ꯉꯝꯁꯨ ꯉꯝꯈ꯭ꯔꯖꯥꯠꯅꯤ ꯑꯩꯈꯣꯏ ꯇꯨꯔꯦꯟꯁꯦ ꯋꯥꯁꯨ ꯂꯣꯏꯅ ꯍꯥꯏꯊꯔꯦ ꯍꯟꯗꯛꯀꯤ ꯅꯣꯡ ꯆꯨꯕꯗꯨ ꯍꯥꯏꯊꯈ꯭ꯔꯤꯔꯥ ꯁꯤ ꯋꯥꯁꯦ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯝꯃꯣꯏꯒꯤ ꯋꯥꯅꯤꯀꯣ ꯁꯤꯅ ꯂꯣꯏ ꯍꯥꯏꯗꯅ ꯏꯅꯝꯃꯣꯏꯒꯤꯗꯤ ꯂꯣꯏ ꯃꯥꯡꯖꯔꯦ ꯁꯤꯗꯤ ꯅꯣꯡꯅ ꯍꯥꯠꯇꯣꯛꯄꯒ ꯋꯥꯅ ꯍꯥꯠꯇꯣꯛꯄꯒ ꯃꯥꯏꯗꯤ ꯄꯨꯡꯃꯥꯡ ꯃꯥꯡꯖꯔꯦ ꯍꯥꯏꯇꯥꯏ ꯌꯦꯡꯉꯨ ꯇꯨꯔꯦꯟ ꯃꯄꯥꯟꯒꯤ ꯋꯥꯁꯦ ꯂꯣꯏ ꯍꯥꯏꯊꯔꯦ ꯁꯤ ꯋꯥꯁꯦ ꯁꯅꯩꯕꯤꯅꯦꯕꯀꯣ ꯉꯝꯃꯤꯍꯦ ꯅꯥꯟꯊꯅ ꯁꯤꯕ ꯇꯥꯔꯦ ꯇꯨꯔꯦꯟꯁꯦ ꯍꯧꯖꯤꯛꯇꯤ ꯏꯁꯤꯡ ꯑꯗꯨꯝ ꯀꯪꯊꯔꯝꯃꯦ ꯑꯗꯣ ꯃꯔꯛꯇ ꯑꯃꯨꯛ ꯆꯥꯎꯈꯠꯂꯨꯔꯦ ꯑꯃꯨꯛ ꯍꯟꯊꯔꯦ ꯑꯃꯨꯛ ꯆꯥꯎꯈꯠꯂꯦ ꯑꯗꯨꯝ ꯇꯧꯔꯦꯕ ꯁꯦ ꯁ꯭ꯋꯥꯏꯐꯥꯎ ꯑꯁꯤꯒꯤ ꯁ꯭ꯋꯥꯏꯁꯤꯐꯥꯎ ꯊꯥꯔꯅꯦꯕ ꯂꯣꯏꯅ ꯃꯥꯡꯉꯤꯅꯦ ꯌꯦꯡꯉꯣ ꯑꯗꯣ ꯃꯣꯏꯗꯤ ꯃꯈꯥꯗꯐꯥꯎ ꯊꯥꯍꯧꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯃꯈꯥꯐꯥꯎ ꯊꯥꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯥꯡꯉꯦꯕꯀꯣ ꯑꯗꯣ ꯁꯣꯝꯗꯁꯨ ꯏꯅꯝꯃꯣꯏꯒꯤꯁꯨ ꯁꯤꯒ ꯁꯨꯝ ꯌꯦꯡꯉꯣ ꯃꯥꯒꯤ ꯁꯤ ꯀꯩꯅꯣ ꯃꯆꯥ ꯀꯩꯅꯣ ꯌꯨꯡꯉꯤꯁꯦ ꯆꯩ ꯌꯨꯡꯉꯤꯁꯦ ꯃꯥꯗꯤ ꯁꯤꯐꯥꯎꯇꯅꯦꯕ ꯃꯣꯏꯁꯨ ꯊꯣꯏꯅ ꯃꯥꯡꯍꯧꯗ꯭ꯔꯦ ꯃꯥꯡꯕꯁꯦ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯥꯡꯉꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯖꯥꯝ ꯐꯪꯅꯤꯡꯉꯗꯤ ꯂꯦꯛꯅ ꯇꯣꯛꯑꯦꯅꯀꯣ ꯂꯦꯛꯅ ꯂꯩꯍꯧꯔꯦ ꯁꯤ ꯈꯣꯡꯒꯨꯟ ꯇꯥꯔꯤꯁꯤ ꯌꯦꯡꯉꯣ ꯀꯩꯅꯣ ꯈꯣꯡꯒꯨꯟ ꯇꯥꯔꯤꯁꯤꯅ ꯏꯟ ꯍꯨꯟꯕ ꯀꯥꯡꯕꯨꯁꯤꯡ ꯑꯣꯏ ꯃꯥꯜꯂꯦꯅ ꯀꯤꯕꯨ ꯀꯤꯖꯩꯅꯦ ꯁꯤ ꯄꯦꯠꯂꯤꯉꯩꯗ ꯃꯣꯏ ꯆꯠꯄꯒꯤꯅꯤ ꯏꯟ ꯍꯨꯟꯕ ꯀꯥꯡꯕꯨꯒꯤ ꯆꯠꯄ ꯌꯥꯔꯤꯕꯣ ꯆꯠꯄꯗꯤ ꯌꯥꯔꯦ ꯋꯥ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯗꯨꯅ ꯁꯤꯅꯦꯕ ꯃꯣꯏꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅꯁꯦ ꯁꯤ ꯃꯄꯥꯛꯁꯦ ꯂꯣꯏ ꯀꯪꯉꯝꯃꯤꯁꯦ ꯄꯥꯝꯃꯨꯗ꯭ꯔꯥ ꯂꯣꯏꯅ ꯈꯥꯏꯕꯣꯛ ꯍꯦꯟꯅ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯂꯩꯍꯧꯔꯤ ꯈꯔꯁꯤꯁꯨ ꯐꯠꯇꯦ ꯂꯩꯍꯧꯔꯁꯨ ꯃꯥ ꯍꯤꯡꯍꯧꯔꯁꯨꯀꯣ ꯍꯟꯗꯛꯀꯤꯁꯤ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯌꯥꯝ ꯂꯣꯛꯏ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯂꯣꯛꯑꯔꯣꯏ ꯑꯇꯩ ꯌꯥꯝ ꯐꯔꯦ ꯄꯣꯡ ꯍꯋꯥꯏ ꯑꯗꯩꯁꯦ ꯄꯣꯡ ꯍꯋꯥꯏꯔꯣ ꯌꯥꯝ ꯁꯥꯊꯤꯅ ꯌꯥꯎꯉꯣ ꯁꯤꯗꯒꯤ ꯀꯗꯥꯏꯋꯥꯏꯗꯩ ꯍꯧꯔꯤꯅꯣ ꯁꯤꯗꯩ ꯍꯧꯕꯁꯤꯅ ꯃꯁꯥꯡ ꯁꯤꯃꯅꯦꯕ ꯑꯗꯨ ꯄꯠꯀꯗꯕ ꯃꯥꯜꯂꯤꯕꯣ ꯄꯠꯇ꯭ꯔꯥ ꯄꯠꯇꯣꯔꯦ ꯑꯗꯣ ꯃꯅꯥꯔꯣꯝ ꯌꯥꯝ ꯀꯟ ꯇꯧꯕꯤꯅꯨꯅꯦ ꯂꯤꯗꯩ ꯇꯧꯕ ꯌꯥꯎꯔ ꯃꯥꯜꯂꯦ ꯁꯤ ꯄꯣꯡ ꯍꯋꯥꯏꯁꯦ ꯅꯪ ꯌꯨꯝꯗꯗꯤ ꯊꯥꯗ꯭ꯔꯣ ꯍꯥꯏ ꯁꯤꯁꯦ ꯌꯥꯝ ꯃꯔꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗꯅ ꯍꯥꯎꯏꯕꯣ ꯑꯩꯗꯤ ꯅꯧꯅ ꯆꯥꯕꯗ ꯌꯥꯝ ꯍꯦꯛꯄ ꯌꯥꯕ ꯌꯥꯎꯔꯦ ꯑꯥꯗ ꯇꯨ ꯍꯦꯛꯇꯣꯛꯑꯗꯅ ꯂꯤꯗꯩ ꯁꯔꯨꯛ ꯁꯤ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯃꯅꯤ ꯈꯛꯇꯅꯤ ꯄꯣꯡ ꯍꯋꯥꯏꯅ ꯐ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯁꯦ ꯍꯦꯛꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯦ ꯁꯤꯗꯁꯨ ꯐꯖꯗ꯭ꯔꯦ 시리를 양쪽에서 아마 시리를 양쪽에는 짝튀어가 시리 말이지. 폭살로 모자 사지 않니 알로가. 벌벌 포고네. turengi weather se haidi keno sinari se do khogi weather se nong matum lei suru ba sin mayam sina tarakpa mayam da lore nong lei basina onjo langi bako akhoi hujik jum da karage thanda su ta sale aduga hingon se ko asini mayam akhoi gi hingon mang tak pa yarom da di mayam mu phangada bani ado kai tawni mange akhoi hujik yum da karage thanda su ta sale ado sini mayam amang ba tak pa mayam se ko somdana hingolom da mangba aduga kanorom labuk lom dana phau mayam mangjalak ba phau se khawbagi tawraga khogi haidana ising je jomchan leiraga phau khawba ngamdabo ko adu nusa saraga na amuk phau do kem lauraga phau loi tek ta hoba siguma mayam se handak yam thoe bu ko ado thokpa sige mathak ta mu khoi se nong se phara mare khalle ba do ngarang simu nong khara churamme ado ko mu khara chure kai haini aduni asini mayam handak ki hingon
ꯑꯗꯣ ꯍꯟꯗꯛꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯍꯣꯡꯒꯗꯕ ꯃꯑꯣꯡꯒ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦꯕ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯏꯁ ꯋꯥꯏꯍꯦ ꯃꯃꯥꯡ ꯆꯍꯤꯗꯗꯤ ꯌꯥꯝ ꯍꯣꯡꯕꯅꯦꯕꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯇꯨꯔꯦꯜ ꯂꯩꯔꯥꯏ ꯀꯥꯏꯔꯛꯄꯗ ꯌꯥꯝ ꯋꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯥꯏꯁꯦ ꯌꯥꯝ ꯉꯝꯃꯦꯕ ꯑꯗꯨꯅ ꯇꯨꯔꯦꯜ ꯂꯩꯔꯥꯏꯁꯦ ꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯒꯦ ꯑꯩꯈꯣꯏ ꯇꯨꯔꯦꯜꯒꯤ ꯊꯣꯡ ꯑꯗꯨꯒ ꯌꯦꯡꯉꯣ ꯍꯧꯖꯤꯛꯇꯤ ꯍꯤꯡꯒꯣꯜ ꯃꯇꯝꯅꯤꯅ ꯂꯣꯏꯅ ꯍꯤꯡꯒꯣꯜ ꯄꯨꯝꯅꯃꯛ ꯑꯁꯪ ꯑꯃꯥꯟ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯤꯡꯒꯣꯜ ꯂꯣꯏꯔꯒꯅ ꯃꯐꯝꯁꯦ ꯅꯥꯄꯤ ꯁꯤꯡꯕꯤ ꯂꯣꯏꯅ ꯍꯧꯖꯤꯟꯕ ꯁꯤꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯄꯣꯂꯥꯡꯈꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤ ꯐꯧꯐꯝꯅꯦꯕꯀꯣ ꯔꯖꯥꯏꯒꯨꯝꯕ ꯕꯦꯗꯁꯤꯠꯀꯨꯝꯕ ꯀꯝꯕꯜꯒꯨꯝꯕ ꯐꯧꯕꯒꯤꯅꯦꯕ ꯑꯗꯨꯒ ꯕꯦꯔꯥꯗꯁꯨ ꯐꯧꯏ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯥꯁꯦ ꯇꯨꯔꯦꯜꯂꯣꯝꯗꯅ ꯊꯣꯛꯄ ꯍꯦꯜꯂꯦꯅꯀꯣ ꯂꯣꯏꯅ ꯃꯣꯏꯒꯤ ꯌꯦꯡꯉꯣ ꯑꯂꯨꯁꯦ ꯐꯖꯗ꯭ꯔꯥ ꯎꯕꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯁꯥꯇꯤꯟ ꯇꯥꯔꯝꯒꯗꯕ ꯃꯑꯣꯡ ꯃꯥꯟꯕꯅꯦꯕꯀꯣ ꯑꯁꯤꯁꯨ ꯑꯀꯪꯕ ꯌꯥꯎꯔꯦꯅ ꯐꯨꯛꯇꯣꯛꯑꯝꯃꯤꯅꯦꯕ ꯍꯧꯖꯤꯛ ꯍꯤꯡꯒꯣꯜꯗꯩ ꯆꯪꯉꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯍꯧꯕ ꯍꯤꯡꯒꯣꯜ ꯃꯆꯥ ꯑꯃꯨꯛ ꯌꯦꯡꯍꯜꯂꯒꯦ ꯍꯥꯏꯕꯗꯤꯀꯣ ꯌꯨꯝꯗ ꯄꯥꯟꯕ ꯄꯣꯠꯇꯣ ꯅꯤꯡꯊꯝꯊꯥꯗ ꯍꯨꯃꯥꯡ ꯁꯧꯔꯦ ꯍꯟꯗꯛꯀꯤ ꯅꯤꯡꯊꯝꯊꯥꯁꯦ ꯂꯩꯔꯝꯗ꯭ꯔꯦ ꯅꯤꯡꯊꯝꯊꯥꯗ ꯍꯨꯃꯥꯡ ꯁꯧꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯅꯤꯡꯊꯝꯊꯥꯒꯤ ꯉꯥꯔꯦꯟ ꯆꯥꯗ꯭ꯔꯤꯉꯩꯗꯣ ꯂꯥꯡꯕ ꯍꯟ ꯆꯪꯗꯣꯔꯦꯕꯀꯣ ꯍꯥꯏꯕꯗꯤ ꯅꯣꯡ ꯅꯤꯅꯤ ꯈꯛꯇꯤ ꯌꯥꯝ ꯐꯖꯅ ꯏꯪꯉꯨꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯑꯏꯪꯕ ꯂꯣꯏꯈꯤꯕꯗꯒꯤ ꯑꯇꯩꯗꯤ ꯏꯪꯉꯛꯇ꯭ꯔꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯄꯥꯟꯕ ꯀꯥꯂꯟꯗ꯭ꯔꯤ ꯃꯨꯛ ꯌꯦꯡꯍꯟꯒꯦꯕꯀꯣ ꯑꯗꯨ ꯌꯦꯡꯉꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯧꯅꯦꯕꯀꯣ ꯅꯣꯡ ꯆꯨꯔꯛꯀꯅꯤ ꯍꯥꯏꯅ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯔꯥꯡ ꯑꯣꯞꯁꯜꯂꯒ ꯊꯝꯃꯤꯅꯦꯕꯀꯣ ꯅꯣꯡ ꯆꯨꯔꯁꯨ ꯃꯅꯨꯡꯗ ꯆꯪꯗꯅꯕ ꯑꯗꯨꯒ ꯁꯣꯝꯗ ꯂꯩꯔꯦ ꯁꯪꯒꯣꯏꯗ ꯐꯧ ꯃꯌꯥꯝꯁꯦ ꯁꯤ ꯆꯟꯗꯦꯅꯀꯣ ꯁꯨꯃꯥꯡꯗ ꯊꯝꯃꯤꯅꯦꯕ ꯁꯤ ꯁꯤꯒ ꯂꯩꯔꯦ ꯀꯥꯂꯟꯗ꯭ꯔꯤ ꯄꯥꯝꯕꯤ ꯀꯥꯂꯟꯗ꯭ꯔꯤ ꯈꯔꯗꯤ ꯍꯦꯛꯈ꯭ꯔꯦ ꯑꯗꯣ ꯃꯔꯨꯝ ꯌꯥꯝ ꯆꯪꯗ꯭ꯔꯤ ꯃꯔꯨꯝ ꯌꯥꯝ ꯆꯪꯗꯦꯕꯀꯣ ꯑꯗꯣ ꯑꯍꯦꯛꯄꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯅꯤ ꯃꯌꯥꯝ ꯀꯥꯂꯟꯗ꯭ꯔꯤ ꯑꯍꯦꯛꯄꯗꯣꯀꯣ ꯀꯩꯅꯣ ꯇꯧꯕꯁꯤꯗ ꯍꯦꯛꯂꯛꯄꯗꯣ ꯑꯗꯣ ꯃꯔꯨꯝꯁꯦ ꯁꯤꯅ ꯈꯔ ꯈꯔ ꯆꯪꯉꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯆꯪꯉꯦ ꯁꯤꯅꯤ ꯏꯁꯥꯒꯤ ꯌꯨꯝꯗ ꯄꯥꯟꯕꯒꯤꯀꯣ ꯑꯩꯅ ꯃꯌꯥꯝꯅ ꯁꯨꯝ ꯎꯍꯟꯅꯤ ꯖꯥꯝꯅꯤ ꯍꯥꯏꯅ ꯎꯍꯟꯕ ꯅꯠꯇꯦꯀꯣ ꯏꯁꯥꯒꯤ ꯌꯨꯝꯗ ꯄꯥꯟꯖꯕ ꯍꯥꯏꯁꯦꯀꯣ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯆꯥꯕ ꯌꯥꯏ ꯑꯗꯨꯒꯤ ꯑꯗꯨꯝ ꯎꯍꯜꯂꯤꯃꯤ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯗꯨꯅ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦꯀꯣ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯨꯒ ꯀꯩꯅꯣ ꯐꯖꯩ ꯍꯥꯏꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕ ꯅꯠꯇꯦꯕꯀꯣ ꯑꯩꯅ ꯁꯨꯝ ꯅꯣꯡ ꯆꯨꯔꯒ ꯂꯩꯍꯧꯕ ꯐꯤꯕꯝꯗꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯅꯤꯡꯅ ꯇꯧꯖꯕꯅꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯀꯃꯦꯟꯠꯁ ꯊꯥꯗꯣꯛꯄꯤꯔꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯀꯣ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯄꯨꯔꯛꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯥꯡ ꯄꯤꯁꯤꯗ ꯃꯌꯥꯝ ꯕꯥꯏ